Akaswani Imphal, Ningthoukhongjam Suni na pau pazari. Rajya Sabha ki MP Maharaj Laisim Basana Jawabana Imphal gi Zen Manipur Dance Academy de Pangthokpa Taramatoi Shuba Malim gi Yoga Numit Thoramda Saruk Yake Thoramadu da Myoi Chanipan Rom Saruk Yake Hanagi Siksha Mantri Thonauzam Basanta Singna Malim gi Yoga Numit na lakpada Yaipa Pauzal Pirakle Social media da Thagat Pawarwala da Mahagna Hai Yoga si Bharat na Malim gi Miyam da Piba Mamal Laitraba Kudol Amani Masina Haksang Amasung Pungning Wakalbu Laitana Lehenbangami Pradhan Mantri Narendra Modi gi liching makada yoga si malim gi oina haksang amasung pungning wakal fana thamnaba lambi ama oire Taramathoi suba malim gi yoga numit thoram Imphal West ki Langol da leiba National Institute of Technology Manipur da mahiroi faculty members sing amasung staff singa loinana pangthokre thoramasi da myoi chani hena saruk yakhe Thobal jila da malim gi yoga numit thoram tongan tongan da mafam sing da pangthokna ke Thobal wa matabada da Thobal Forest Division Shalini Yoga Center, Thobal Khetri Laikai, Thobal District Table Tennis Association Amadi, Wangmataba Youth Club, Thobal na Puna Sinduna Thoram Asi, Thobal Wangmataba da Pangthoke, Bharatiya Janata Party Thobal, Zila Amadi District Administrative Committee na Puna Sinduna, Malem gi Yoga Numit, Ngasi Khongjom da Laiba, War Memorial Complex da Pangthokre. High Court of Manipur na sinduna nungsi sana na masung santi porok na bagidamakta yoga haiba wakhalonda malem gi yoga numit thoram ngasi Imphal gi High Court Complex da pangthokre thoram asi rajya si gi tongan bajila singda leiba district court sing da su pangthokki hairi Imphal gi Oriental College da malem gi yoga numit Yoga Sangam haiba wakhalonda pangthokre thoram asi college asigi NSS Unit 1 amasung 2 amadi Internal Quality Assurance Cell amasung Co and Extracurricular Activity Committee na sinduna pangthokke Imphal West ki Moidangpuk Khulen da leiba Loksing Lebi Village Level Federation na malem gi yoga numit thoram pangthokre thoram asi da myoi chani hena saruk yaki hairi Rashtriya Swayamsevak Sangha RSS ki luchingba V Bhagya na hairi yoga si santi gi lambi amani hauzik oiriba tangdu laita daba malem asi da yoga asina santi gi lambi oire mangna hai yoga asina miyambu nungsi sana handuna pungning laita hanna amato oina punsin bangami Imphal gi konjeng laikai da pangthokpa malem gi yoga thoram da saruk yaraduna hai malem gi tongan ba lebak cham humbudra hena malem gi yoga numit thoram pangthokle Rashtrapati Draupadi Murmu na hairi yoga asi masamabu phana leiba punsi mahing amagi lambini masibu ekoina hainarabadi haksang da kanaba kaya phangali mioibagi pungning wakhalsu nungai hale Dehradun da pangthokpa malem gi yoga numit ki thoram da saruk yaraduna Rashtrapati na hai Bharat na yoga sibu malem gi thak ta pukhatuna maroiba thodang lori malem gi lebak khudingmang na yoga bu achauba ikai khumnaba piri yoga gi kanaba kaya su phangle haire Manipur Sarkar gi Art and Culture Vibhag ka Manipur State Sumang Lila Council ga punna khusamna duna Festival of Art and Cultural Experience Series 2 Sumang Lila haiba thoram ama Imphal gi Iboyaima Sumang Lila sanglel da pangthokle thoram asida tongan ba Chief Minister gi Artist singi tengbang phangkhraba Sumang Lila gi Association sing saruk yari ngasi ahanba nimitta Peacemaker Artist Association gi Sumang Lila utli ngasi dagi hauduna tha sigi kuntaruk phawba sathagadaba thoram asida punna nupi amasung nupa kanglup ki Sumang Lila taramathoi utkadauri hayeng dagi hauduna nongmada Sumang Lila ani utkani masida nupa amasung nupi kanglup ki Sumang Lila amamam nongmugi oina utkani Indian Meteorological Imphal Center na hari lagliba numit mangani asida Manipur gi tongan mafam singda akhak araw yauna akan banong churba yai Ukhrul Kamjong Tengnopal Chandel Churachandpur amasung Ferjol da lagliba numit mangani asida nungsit yauna nong churba yai hairi Med Department na hairi Imphal East Imphal West Jiribam Bisnupur Thobal amasung Kakching jila da hayeng amasung lagliba numit nini phawbada nungchit yauna tongan mafam kharada akan banong churba yai hairi Bharat na Iran da leiba Nepal amasung Sri Lanka machasing thangdorakpada mateng pangnaba Operation Sindhu makha tana chathanaba warep lawkre
ꯌꯨꯝꯂꯣꯟꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯇꯦꯡꯕꯥꯡꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯣꯄꯔꯦꯁꯟ ꯁꯤꯟꯙꯨ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯨꯅ ꯏꯔꯥꯟꯗꯒꯤ ꯅꯦꯄꯥꯜ ꯑꯃꯁꯨꯡ ꯁ꯭ꯔꯤꯂꯪꯀꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯥꯡꯗꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯗꯒꯤ ꯁꯔꯀꯥꯔꯅ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯇꯦꯡꯕꯥꯡꯅꯕ ꯍꯥꯏꯖꯔꯛꯄꯗꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯂꯛꯄꯅꯤ꯫ ꯏꯔꯥꯟꯗ ꯂꯩꯕ ꯚꯥꯔꯠꯀꯤ ꯗꯨꯇꯥꯕꯥꯁꯇ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯏꯔꯥꯟꯗ ꯂꯩꯕ ꯁ꯭ꯔꯤꯂꯪꯀꯥ ꯃꯆꯥꯁꯤꯡꯅ ꯚꯥꯔꯠꯀꯤ ꯗꯨꯇꯥꯕꯥꯁꯇ ꯄꯥꯎ ꯐꯥꯎꯔꯛꯅꯕꯁꯨ ꯍꯥꯏꯔꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫